ICHAO NANGLABA SHING THAKNABA AMADI Pheeshu Phijamnabagi Eshing Leitabagi Awatpa Chaona Leiduna Khudongchadaba Mayoknare HAINA ICHAO NANGLABA SHING na TOMTV da PHONGDORAKLI IMPHAL AMADI KONGBA TUREL gi tongan ba mafam sing da turel longnambal kaiba amadi Eshing pathokpana panam oiraga hojek IMPHAL East District da maru oina wangkhai angom lekai nongmeibung wangkhai kaithala sangbi Ayangpali Road amadi Ningthem Pukri mapal yauna tongan ba mafam sing da hojek su ICHAO gi awaba Mayoknare ICHAO gi chaitheng panglaba wangkhai angom lekai amadi wangkhai kaithala sangbida TOMTV na haktheng na chatuna yenglubda maiki adongi fibam hojek khudongchadaba kaya mayoknaba thengnarakli maiki adomda pak sana ising thumjin kibna maram oiraga miyoi ayamba safagadaba mafam singda legnari mathon ani ahum leiba pakagi yum singda leiba miyoi sing hojek makoi gi yumda leiba yaunaraga so miyoi ayambadi lekai gi community hall singda athubagi oina hangliba relief camp singda changzafam Leiduna legnari miyoi khara amana mari matagi yum singda legnari wangkai kaitel asangbigi oina ising thumjin kraba yum taragi imung naharo sinta kangluk community hall da changzafam Leiduna leiri wangkai Ningthem Pukri mapalgi ising thumjin kraba imung singsu Ramji Prabhu Mandir ge mandapta changzafam Leiduna leiri yumthong chamri yangkai rom leiba wangkai angom leikai gi yumthong ayamba leikai asi community hall women's social welfare association gi sanglen amade Wal United Youth Club ke changzafam Leiduna leiri ICHAO sida thengnariba khudongchadaba sing asigi matangda ICHAO mayoknariba miyoi singna TOMTV da hai ICHAO sina maram oiraga maike asomda awaba kaya mayoknari ICHAO mayoknariba miyoi sing wangkhai angom leikai ge Wal United Youth Club ke Thongmi Sing amade lekai miyamna angam mathakta hotnaduna safagadaba mafam singda thamnaba hotnari ICHAO mayoknariba singda lengakna pangba yaba mateng panghaningi hojek thaknaba ising amade Pheeshu Phijamnabagi Eshing ge awaba kaya mayoknari haina phongdorakli Chaurak po khoi gi mi chamni yang khai mu leibane ba ko chamni yang khai nate chaurak po khoi mi family je chamni yang khai mu leibane aduda lekai si ko na aduda hoji khoi si community hall da khara leire club ta khara leire adu maira sing da khara leire adu ga somna kan chikon sai da khara hadi ma gi relation leina ba jing da kha ju leina re adu ayam na di thokpa ngam da ba su yauri adu thokpa ngam da ba yaw se si akhoina mateng tawri hai tare lauthok pothokna de poche hondokna myam ri tawri khoina hoji changubada angang ani ma daifat kano kol daria to hebra akhoi anim di lauthok chori ngarang amaga emergency amaga adu lauthok chori adu na tawa to podi hoji bogi ona di kaimta leitri nungdang ahing de sing changai ba asuna imung di akhoi di hoji bawdi ground floor di thumde sumang di sing changai asuna aksang nungai chabo khongai chabo le di ai mo khoi mo chapto khudongchade na nga ina atopa jaga da chasiena akhoi mari ma cha da lai rusi adu jegi ti chathok chachin khudongchani na koi tolopani akhoi mu member mangani adu ga handak ki sing chaun simane thengnaba kudak da plus hai tare ko masi ong te thengni ti pongai di nungda impan to renji mamangi nunghin du da khangai din le hoya ba nungdang de sing ki somang na chang ko ne ba masi ong te thengni ti asi bawda